Pung Nifunipangi, Thoubal District ki Bandh, Hayengdagi Manipur Pumbagi Oina Onthokhre. Joint Action Committee for Safe Releasing of 2 captive students by cookie terrorists na government thamkiba cookie singna fajinduna thamliba naha ani asibo tekta kaidana September ki tang kunthra numidang pung 8 fawgi manungda thadok pinaga thamkiba matam adu loikhibaga loinana Thoubal district ta ngasi ayok pung 3 dagi pung nifunipan gi ban chathaba hokhiba ase lengak ta thamkiba thajaba sing thabak to onthorok tabadagi makhatana Hayengdagi Manipur Pumbagi Oina chatharagani haina Thoubal amasung Kakjing district ki CSO sing amade maira paibi singna lauthokre Asigi Oina akoi Thoubal district khakki ban hairam bani Hayengdagi di all Manipur ki Oina amutang punna sobat minaraga mayam akoi amatani haiba wakhalwanda akoi civil society library ba lam da library ba Manipur ki state manung da library ba kwai kibingna Hayengdagi di akoi all Manipur ki oiba amata oiba ban ado tominar si haiba wafam se ji gi maikai dagi tar gi maikai dagi tadal gi maikai dagi Thoubal district ki manung dagi anna miyam gi mafam da nolung thamjari